खुलुमजरी ISTV की पाउ मियेंग ताबिरिबा पुनमकपु तरामना ओक्सरी हौजिक फाबुगी मरुअबा पाउटा मणिपुर की ख्वाइदगी चावरबा कुमई अमा ओइरिबा निंगोल चाकौबगी थौरम ngasi पाकसना पांगथोकनरी अमसुंग नागा सिंह पुनसिनबा डिप्यूटी CM ना सोई तौकिबा वाफम पीस एक्कोर्ड याउती हाइना BJP मणिपुर प्रदेश की प्रेसिडेंट चावबना फोंदोखरे पाउ संदोंना पिजरी मणिपुर के ख्वाइदगी चावरबा कुमई अमा ओइरिबा हियांगई की निनी पानबा निंगोल चाकौबगी थौरम पाकसना पांगथोकनरी मयु मकई पानख्रबी निंगोल सिंबु मबुंग मौपा अमदी अहल लमन सिंगना सही अमगी मनुंगदा अमुक्तंग हराउ तयामना सामिन थकमिनजुना पांगथोकपा कुमईने लैतलारे थीदना मबुंग मपा सिंगना ngamjaba खुदोल पोत पिजुना मसल मसे सिंगदा खुदोल तंबगी चनबी ममांगैदगी चनदुना लाक्ले थौरमसी मणिपुर लैबा लनाइलुप NGO अमदी सिंगमी तमिसिंगी मरक्ता निंगोल चाकौबगी थौरमसु मफम कयादा पांगथोकनरी मालेमना तांगना पांगथोकपा कुमई अमा ओरिबा निंगोल चाकौबगी थौरमना मणिपुर लैरिबा तोंगान तोंगानबा फुरुपसा सिंगी मरक्ता नुंगसिनबा अमदी अमत ओइबगी लिपुन सागतपदा साउना मटिंग ओइदुना लाक्ले नाकल अमरमदा कुमई असिबु यावबा फंगजद्रबा निंगोल ओइबी डिसेबल पर्सन सिंगबु तोंगान तोंगान लुप सिंगना सिंगमी तमी खाइदना सामिन थंगमिनबगी थौरम पांगथोकले कुमई असना लाकपदा ISTV नेटवर्क नसु मणिपुर मियामदा याइपा पाउजल पिरदुना लमदम मसिदा नुंगसि सानबा अमत ओइबा साउखटपा अमदी शांति पुरकपा ओइरसनु हाइरे मथंग सहीदा पांगथोकदोरिबा निंगोल चाकौबा कुमई की मांगोइनना मणिपुर की आर्म फोर्सेस स्पेशल पावर एक्ट लिसिंग मसमा पंजाखै के नेपाल असि लौथोक्तुना इरोम चनु सामिलाबु अमुक्तंग चाकौबा फंगनबियो हाइना आयरन लेडी ऑफ मणिपुर हाइना मिंगथोन पिखरबी इरोम चनु सामिलागी मबुंग इरोम सिंगचिना फोंदोरक्ले हिरमसिगी मतंगदा ISTV न्यूज की रिपोर्ट अमा ngasi manipur gi ningol singi khwaidagi chawrba kumai ningol chakoba numit asida ningol kaya ama mapam lamdam singda mafam matamna amadi phibam kaya amadagi saruk yaba fangdaba kaya ama yauri adubu manipur gi ningol singi marakta aikoi miyam gi khanduna ningol chakoba gi thorum yaroktaba ningol amadi aikoi irakta haujisu nakna leiri manipur dagi armed forces special powers act 1958 lokthoko haiduna chara helakpa chahi taraga manga mapung pharakle इरोम चनु शर्मिलागी मबुंग इरोम सिंगजिना मचल की दमक खुदोल पोट अमखक तमजनिलकपा सही कया याम लगले 2000 की नवंबर की तांग अनिदा मालूमदा असम राइफल्स न मिसम तरा हाखिबगी सरा अदुगी मतुंगदा शर्मिला सरा हेन होरप सही दुदगी होरगा ngasi ji सही 35 मफुंग फारप हाइतारे सही 35 जी अखोई निंगोल चाकौदना अखोई इमुंगसिदा निंगोल चाकौदना लापनी आगे इसन अखोई मापल की इतोन तोन भी ख्वाइदगी नुंगसिजबी इसल अतोंबिनी मागसे कुमम की अमुक्तंग लाक्तो निंगोल चाकौबसिदा इचम चमना चंफुतंग ओरसु सामिन नरकांदा मंगोंदा इचम चमना यामना चंबा लुपा मंगादंग पिबा पोल अमतंग ओरसु मबुंग अमोइना मंगोंदगा आइनागा लेंबानगा यानबीरकांदा माना हराउते यामना लेबगी पुंसिदो अमुक्तंग येंगनिंग हाइतारे अदुबु ngasi leiba stage dadi man sangjali khongjang ji manipur gi apaspa ji lokthok piyo haibani lokthok tilgai di ma sakcharo haibani na ngasi gi ningol chakuba sumaina mathang ningol chakuba ma yorok tilgai gi marak sida isona sanbi duna karing ba eksi lokthok pigi ba targadi aigi yumda aigi isam nu piwena pokcha garga su lamdam ji gi miyam gi mohut sin grabi amu oi grabi aigi san pi sarmila nongma aiga लोइनना निंगोल चाकौबी सरुकसे सोइनमकी याव फंकनी हाबदो आइगी थाजबनी अदुबु मियामगी ओइखरबा मचल नुपी इरोम चनु शर्मिलाना तालिबा डिमांड अमा ओइरिबा मणिपुरदगी आर्म फोर्सेस स्पेशल पावर्स एक्ट लौथोक्त्रिबा फावबा चरा हेमबगी खोंजंग चंगसिललकपा सही मसिंग यामलकपना मथंग सहीगी निंगोल चाकौबा लाक्त्रिङैदा मणिपुरदगी आर्म फोर्सेस स्पेशल पावर्स एक्ट लौथोकिदुना मचल नुपीगा पुन्ना चरा अमतंगदी चामिन्ना निंगहौरी ngasi Imphal East की कोंगपाल कोंखाम लाइकाई लेबा मबुंग इरोम सिंगजिका ISTV न्यूज का अखनना उनबा अमदा करम मतमदा मणिपुरदगी आर्म फोर्सेस स्पेशल पावर्स एक्ट लौथोखिदुना मबुंग मंगागी इतोन तोनबी मचल नुपी शर्मिलाबु करम मतमदा चाकौदुना चरा नामत ओइरबसु चामिन्नबा लोइनना अंगंब खुदोल पोट अमतंग करम मतमदा तंब फंगदगी हाइबदु ngaidun lehori Bureau reports ISTV News.
Deputy CM na Bharat Sarkar amadi Innocent IM anina soitaunakiba Peace Accord ki framework ta kari yauri haina kanna takhalakliba asi mahakna naga punsinnabagidamak soitaukiba adu yawra haina khangningmagi wafamni Naga integration ki wafam framework ta sugyaw yawde haina BJP Manipur Pradesh ki President TH Sabuna fongdokre ISTV News ka akanana unaba amada makha tanaduna framework asigi maramda mamutana khangning labadi Chief Minister da oina hangbana fagani Prime Minister amadi Chief Minister ga masigi matang da wari sana khrabani lesingani manga da naga integration gi damak mahana soi tawkiba adu hojik fawa withdraw tawba leitri withdraw tawbagi se miyam da khangan gadabani haiki Amaramda Junta Nipangi Togdokta Sengdokladuna Matamdugi NDA Sarkarna without territorial limit haiba wafam Manipur Miyam na Pamde Kangbadagi Miyamgi Apam Matung Inna Wahai Ahumasi Lauthoki Loinana NPF ka BJP ga coalition tabagi wafam leite Makusu register taba political party amani NPF ka satminare haina lauraga Manipur hekta thugaigani haibadi langani Manipur Tugai na Basilibadi Congress Party ni Haina Maral Sikhi. Matamamada Congress Sarkar na Cabo Valley Myanmar da Pitoktuna Manipur Tugai ki Haiki. Asigumba Bharat Sarkar ga Manipur Sarkar ga ani ki marakta government to government Chief Minister ga Prime Minister ga wari sadana kayara khana wari sare Chief Minister ga interlocutor Rabi ga kayara khana wari sare wari sabo kandadi Noktra Thora Yare. Gaikangam the Pau Kangan Ramane, Siemna. Nagatok Sida, framework this way tore, Manung the Yaurisikari no man some theory, Pami, Kangma Pami, Gaikangamna. Yam Tawayana, Hangabanina Man Masana Day 2005 ta Naga integration ship Fai Hairubani, and the framework Siki Manung the Leg Madu Yaubra, Yauda Brana Hangbamale, and Hari Madu Yaudi. Nana Yahoning as Yauroi. Congress Party President Weva, Law and Order Pariba. Deputy CM the Kanganing Badi, Huina Konga, the Gadhana Kong with Tabakta, Chief Minister Nangalo, Masiki Matanga, Framework Yuaro, Manundakari Yauge have do, Chief Minister Nangana Sungani, Sirigai Kangamdi, Magi Matona Temase. Maramaduna, Framework Asimanunda, Manipur Tuainava. Manipur da Sason Tonaba Topa State Taki Sungyao Yawayaroi, Haibasa Manipur BJP demanding. BJP Manipur Pradesh ki General Secretary Administration M. Afsi Kumarna Delhi Amadi Bihar election da BJP na masing yamna kadraga BJP sitharakle haiba yaroi ikui kujana pangthokkiba Maharashtra, Madhya Pradesh, Jammu amadi Kashmir, Rajasthan ki election da mai paktuna BJP na sarkar pairi Kerala ke handak pangthokkiba election da su BJP na sauna mai pakhi Assam ki election asida su BJP na sarkar pairakani haibe ke thajaba thamki loinana Manipur ki handak pangthokadoriba election asida su BJP ki mirep anina miyam ga naksin na leibana mai pakani BJP ke sarkar matamda jun taraga nipan da miyoi taraga nipan punsi lom ki haina maral sidiba aju Congress na sarkar pairingai matamda fake encounter gi mingda miyoi sa kaya hatki MGNRGS pu line department on topangamba asi Manipur khaktani irrigation PDS na singba hiram singda phel oire national highway sing Manipur sarkar na ngak pangamdre haina maral sikhi Maraki Vidhan Sabha anigi set anigi mikhalda thongju amasung thamai banda soidanwaki BJP na mai pakani maramdi Manipur da Congress party na sai tarahondogi sasan tawpa asida soiba mayam ama tawba fake encounter ke Supreme Court case thari masna Congress party ke Parliament sarkar sig regime ki makhada mi oi chahum sabri ki mathakta fake encounter to ki report leri adu mathakta akoi narega da Mahatma Gandhi National Rural Employment Guarantee Act and Bharat Pumigo ni sanariba job card holders the piba sugumba pesap pira lairaba tola taraba mioi singda piro sibauda bharke ne sali bakchana kalon se thugairaga Manipur Parliament Congress se sasana line department hapsalaga paisa mayam misuse torba inquiry se thari adu mathang asoibana thalle government amalai haibagi adumba sign leitraba governance ki mami tadar leba amadu orabani maramdi national highway animak protect tobongamde parliament koi Manipur government na sigi asoba mayam se yenga da soidan bagi Bharatiya Janata Party da vote perkan haibi thajabu wagna
Manipur gi khwaidagi saurba kumai ningol sakobana lakpada tongan tonganba lanai loop amadi NGO singnasu yafa pausel pinarakle paugi maraktana break amatang lominasi Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Big chance to fly Myanmar during Manipur Sangai Festival on 21st November and return 26th November. Air ticket charge Imphal monthly Imphal price 16,000 only. For more details, please contact KB Enterprises. Contact number 9862028656. Come on, come on. Yeah. Come on, come on, come on. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sijinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laingba budi najingai da successful hobana hena fai India gi ahanba National Awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industry Industrial State Takiel da contact tobiu First Palicon 2015 Palliative Care Society Imphal na Sinjariba First Palicon 2015 November gi tarik 18 amasung kunda Imphal gi City Convention Center da pangthok jagadori Yawbining basing na makagi mobile number asida atuba matamda phone tawbiraktuna registration tawbinaba ningsingjari Break ki matungda taramna okchari November 18 da pangthokadoriba thangmaiban amadi thongju kendra gi marak chemical ga mari lenana Maru oina lamba taunagani haina panariba Congress amadi BJP gi mirep singna masa masan housing phawba mikhala sida kagani haina thajaba thamnari ngasi ningo sako bakumai ga mari lenana thangmaiban kendra da BJP gi mirep oriba hana MLA oramba kumuksam joykisan amadi Indian National Congress ki mirep Jotin Waikhomna Manipur gi ningol oibi singda yatwa pausel pirakle Loinana handak pangthokadoriba marak kimikhala sida makhoi masa masana kagani haibigi wafam su phongdonarakle Amaromda thongju kendra ki marak kimikhala sida mirep oriba hana minister oramba Indian National Congress ki Bejoy Koizam amadi hana kendra asigi MLA oramba thongam Beswajit aninasu ningol sakobuga mari lenana yatha pausel pirakle mikhala sida masa masana kagani haibigi maru abu wafam singsu thamlakle Imphal East West amadi Bisnupur District oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit tobonuvita apamba gari su phangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Iramdam asigi ahanboi na puthokjaba Sangai Plastic Storage Tank sijinabi yansinaba potlam yaudraba LLDP ina sajaba Sangai de sijinabi lakliba ningon jakoba kumhiga mari leinana chada taretagina tara phawba discount phambigani chahi tara gi guarantee ga loinana henaba makhal khudingi apamba machusin phambigani khudong chada si phambigaba mafamdi London supermarket leba Lee Smart Industry thakdani World Pulse Dega Mari Lainana Chatliba November tha ama chupna Pulse ka Mari Lainaba Anaba Singi Free Surgery OPD Consultation Loinana Lying Bada 20% concession Hangbigani Akupamarol Makhagi Mobile Number Natraga Caesar Hospitals Dagi Khangbiba Yagani I'm ready. Taylor Row. Editor car late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung dasu align straight oina laina bagidama. Wow. Hujik su straight oirina. Straight and gorgeous.
Sunsilk Perfect Straight Lock Tobio Rock Tobio Suzuki gi gari macha makhal suna fangbiragani Thangwaiban DM College Road ta leiba mafam asida Servicing Center gi khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lopagi khudong chaba su pijari ngasimak lengsin birau Eastern Suzuki Thangwaiban DM College Road Imphal Manipur Lengshin birau TFC Kaisampa Thokjom Laikai Ningol Chakobugi Damak Ningol Khudol Oina Tang Kungani Pandagi Ningol Chakobo Phauba Akhanaba Mela Pangthokjari Hairiba Mela Sida Rani Fi Pige Muga Shoot Silk Cotton Iyongi Fi Asina Chingbasu Pangbiragani Ningol Sigi Damakta Akhanaba Discount su pijari Miyam gi mityeng changbiu Ningol Chakobugi Ningol gi leiteng oibiu Aikhoi gi address Kaisampa Thokjom Laikai Imphal Ningol Sako Bokumai Gamari Lenana Ngasi Anoba Mayon Kongsatna Tera Amudun Community Hall da Mini Feast Mela Pangthokre Mela Hogdopagi Tharamda MLA RK Imosu Sarukyaki MLA na lusingduna AMA VSA Kena Lairaba Pankagi Makada Laiba Imung Kungamanga da Nga Lemna Piki Pengba Nga Ton Kabak Amadi Rauna Singba Nga Makal Sing Ataba Mamalda Tera Amudun Gimiyam da Phanganki Ahum suba oina Ningol Sako bugi thoram ngasi welfare of differently able persons sinduna tera yangkom lera community hall da pangthokre differently able orabanupi singbu Sako bugi thoram aduda Imphal gi upa adhyaksha P Sundar sapam lera GP gi pradhan A Bisorjit NCUI gi project coordination committee gi chairperson Jinna Posambam yauna miyoy kyan sarup yakhi thoram aduda shali langli bugi maikai digi Ningol Sako bugi khudol posing piki Wangang kibas na pongdong na kibada samas ama haiba asi disabled persons sing yaudana oiba yaroi makoi su disabled oidaba amana tauba ngamba thabak mayam ama tauba ngamli miyoi ba haiba si mapan thonggi body structure na mi adugi mau matau lepodaba nate maram aduna disabled singbu tathi tawina tawbiroi dabani Amaramda disabled singi status sasi samasasi da matau karam na lairibagi haibasi media na mapung faba role lobi juna mateng pangbirabata da khangmangamgani haiki Relief Center for the Welfare of Differently Able Person gi hanagi President TS Opendrona ngasi mayam gi yum ayambada sak kaunari bani adu pangthok liba sakoba asidi disabled gi damak miyam na lepli haibatu utnana bani haiki Amaramda December ke tang ahumda pangthokodoriba disabled mela asigi damak haujitigi sem saba haure putholiba potop sing adu competition ge thakta sinna bohonagani haike manamaka tana sanga faba wildlife exempduna laikre adubu disabled ge damak NGO sing asina sarkar asida makoi gi oiba ekama sembina ba haibada ngasi fabada semdana lairiba asi haujik lairiba MLA sing asi yamna ikai ngai ni haike Manipur Sarkar ki Tourism Department ama pung oina sinduna pangthokodoriba sangai festival ga mari leinana hafta kangjebungda sem sabagi thabak ayamba loisilakle November kungama thodegi kuntra phawba pangthokodaba festival asida Myanmar Thailand tamati China na singbodegi delegate kaya laktuna saruk yagadori Mamangda pangthokiba festival singdagi handaki festival asida top ama oina awang nongpok lamdamgi oina wage pothok amadi wana saba makhal kayagi stall tara hangnaba sem sari Loinana Myanmar amadi China ga loinana saba polam kaya su utkadori Manipur lairiba major community taraga mathoida base tawduna tongan ba kanglup singi oiba yelongai digi lerek laba yumlai kerei yumsa kaisa amadi chaksa yuthakna singba utnaba stall sing hangba asina miyamda hena puning sing singadori maliamda tanglaba sangai gi saktam saduna miyamda utkadori MSPDCL nasu high main light Imphal gi mafam nipanda install tawri makatana high main light asi masing kun sunaba kanna thabak paikali MMTA amasung masigi makada ecotourism activity sing amadi adventure tourism event oina Mount Iso amadi Jugo village chatpaga loinana koirengai gi ariba air field da air activity sing pangthokani hairi Bharat Sarkar na lising ani kun fabada middle be nupiyaw na popada ngairiba angang singdagi sahi ani phawgi manungda leiba angang singda tika thadoktuna leina kayadagi ngakthoknaba mission Indradhanus paikhatli Manipur su mission asi mai pakna ani suba tangkaki ahan basaruk loiduna ani suba saruk haungnaba thabak paikhatli hiram sida report ama Pigliba angang singda laina kaya digi ngakthoknanaba mapung phana tika thatokpa haibasi yamna tangai fade pandamasi phangnanaba Bharat Sarkarna anoba thorang mission Indradhanus kauba mission ama hogdoktuna miron minupi yauna
0 sahi ani fawi manung dalaiba angang singda mapung phana tika thadopagi akhanaba thorang ama paikhatli Manipur da su misal asigi ani suba tangkaki ahan basaruk loikibaga loinena ani suba saruk haunanaba mari leinaba singna sem sakre haubasu yaukre hilamasida ISTV news ga state immunization officer thoksom nandakisor ga akhanana unaba amada ani suba saruk asidasu hana konkiba district sing Imphal East Thawal Bisempur amadi Sanlien gi saruk singda tika thabagi thabak paikhatkani ahan ba sarukta session lising amaga chama kun ga mathoi gi manungda session chawnga ga nifu pigliba angang lising tara mathoi chatet marifu gi manungda lising mari chamapan tara humdoi cover tauki haina phongdorki senje chawnga ga nifu sumaina health togre aduga angang tika thagi sina se 4913 adana masina 41% lakpa akoi ge target se 11785 target ni asige manungda 4913 vaccinated tawre aduga percentage hai kana 41% ani suba saruk asi pangthok nanabagi matangda nandagisorna ahan ba sarukta waloba masing sing asi yaungnanaba honagani masigi namakta thorang kaya yathokle haina phongdorki national health mission dagi khoi ji immunization schedule ga che tracking be ka che loina immunization session sizing ja yamna loina yohongre aduna second round jigidi hauba district yaugre Chuchampur ga haugre that 7 dagi ate district sing magi hana haugi bigi schedule aduda mathang adum haurani ahan ba sarukta khudong chadaba kaya mayok nakhi sathok jasin khudong sadaba lambi thong leitaba kaya su thengnaraki masi thengnanaba akhanaba thawang tawre sarkar ga su khanare haina phongdoraki area singda changba yadabagi chatpa yadabagi madugi Brahmarom dagi chalagadi nakpa akoi more rom dagi technopol dagi chalagadi yamna lapa yamna khudong thiba jaga sing yobung amdabagi problem sing laiba madu yobung amnabaina akoina principal secretary da dagi akoi state task force immunization meeting da the most district task immunization meeting da khanare amarom da angang sing da yetum thinbagi awaba leitananaba hidang makhan manga yawba IPV injection amasu hawdoktuna district khudimakta lemna phanganbagi thabaksu sathari haina makhata na phongdorki atang ba hidang ni apabe hidang ni mama mapa oibasingna ngak thokpana narga layeng badagi henat phai haibasigi pawro se ningsing birga mayam changdana akoigi icha issue mayam jingje tika haiba mayam jingje national immunization schedule da yaw tika mayam jingje matam chana thadok pidana isa gi angang singbu leina mayam singsidigi ngak thok piu haibase aina haijaningi misal asina miron bi amadi pikliba angang singda lakadaba leina kaya ngak thokpa ngamnanaba mapung phana tika thadokpa haibasi yamna afaba khongthang amani miyamna su hiram sida mamutana khangjin batai haina makhatana mangna phongdoraki ada india government target to mission in the renusi vaccinate loi to tika thau daba dagi tika thaba lem hobule no ko watlo gu miyam jingje tika loi thagadone Bharat ki oina 2020 da 90% yauna tika thadopagi pandam thamliba asida Manipur gi su akanba thabak mari leinaba singna ahing nungthin naidana honariba asida mipung khudimangna mateng pangsenba pungning thogat peba changi tika si tharagadi mokoi macha singsi vaccine ngak thokpa ngamba laina singsi dagi ngak thoknaba laina singsi dagi sidanaba soinai danaba masa na hek ngamba makai kan honarga tika thadok piu haibase masigi message aina hajeningi pikleba ngang sing puthok piraktuna tongan ba laina sing nei ngak thoknanaba tika thadokpagi akoigi mission asibu saruk yabiduna mapung phan biba mathau tare paudam jariba cameraman nanawgaloina Nabukumar Khawpam ICV News Imphal loishalakpada maru oiba pau amukhana Manipur ge khwaidagi saurba kumai ama oriba ningol sakobagi thauram ngasi paksana pangthoknari amasung nagasing punsinaba deputy CM na soi tawkiba wafam peace accord yaugde haina BJP Manipur Pradesh ki president Zawbana phongdokre miyang tabiri ba punamakta amukahanna khurumjari